Say Nabal Riba border pillar gi Tang Taba Wapam Ama Lengakna Miyamda Kangalu Haina UCM na Thakhiba Matam Loikhibadagi Ngasi Masing Yamlaba UCM gi Thawmi Kayana Kanglan Nongchop Thong Maktada protest Thakre Ngasi gi Khongjang Aduda UCM gi members sing All Manipur Student Union gi Thawmi sing Amadi KSA gi volunteer Kayasu Saruyake Hiramasiga Mari Lainana UCM gi President Joy Chandra Konthau Zamna Haikibada Lengakna Miyam gi Iho Pamlabadi Madugi Damak UCM gi mi watana lay Ngasi mi lising ama puduna protest tawani hayeng mi lising mga hangsit mi lising mga na Matangda Khongjang Changsikhre Manipur gi Chief Minister N Biren amadi Union Minister RK Ranjan masamakna Myanmar ga Manipur ga tainabada yung liba border pillar marfu mathoy asi chayet nabal lay haiba masamakna Phongdokhiba lay amadi fencing khabada thabaksu leplagani haina Thazaba Piki Adubo Haujik kilometer ama hena fencing khaba loiduna leiramle Haikiba wa fawa ngaktaba ngasigi lengak asigi mayokta chapsaba thazaba ama pidriba fawa leptana iyo haugani Kabo beli pithok laga Manipur mangja khibadi Manipur khaktani adubo India di Andaman amadi Nicobar loksinke Iyo asigi damak thawai thagadaba mama lebak nungsiba macha lising tholakani haina phongdoke Sir, memorandum sama piro. Memorandum sama kage. Aku kay mai kare. Ayo tongkang dia. Begini mana dia? Lagi di Wangang na salo isini. I don't keep a wangang the gadi. I call Miangi ihok farm gadi ihok togani. Ming ngasi lising amatan lising amapun na bagay I call same chai. Adu hayeng na lising mga agsit na lising mga I call same chai. Hay di bathabuk sing I call makata na series the chata gani. Lebang miang kita mong tani ilay ba kita mong I call siba kide. Ako siru sigani. Adu ka sigi border ki isu kita magta sigani hay bije. Mi paeng channel lay hay bije miam na kaubi gino. Adu ka Koina, ngasi tawjari be thabak che policing su yauri lebak chide leiba ima ipa allaman lai guru khudimang loina yauri ba masidi support tawdana aikoina tawri thabak chide isda against the left for gadi aikoi madu yabang amoi lebak ki damatani aikoi tunggi isai chuna aikoi tin chitkani he aikoi mayam je tin chitna bo hona je aikoi iram dam ngakse bane aikoi iram dam isai cha aikoina lan tawge benati Manipur ki India ki manung da leina aikoi iram dam ki border fencing je khabi Protest aduda saruk yakiba ahal oirabi ima amana haikibada matam ama kabo bele Manipur gi lam oirami adubo ngasidi Myanmar gi oikhre aikoina chalubada thamoi yamna kai aikoi gi iramdam kai be yaroi aikoi shirabasu yai haina phongdokhi Aikoina kabo bele chaluraga ururaganda aikoi gi lamse migi oire ko aikoi gi lamse pithokre ko haiba kaya se khailuraganda aikoi thamoi se kai aduna khoi alsuore siasu yai aikoi gi iramdi kai bisung yai yaroi haiba se aikoi ahlon singi chap chaba wakhaldo akoi da lejeri ba aikoi masisu yai abangmoi